Masiyay Parvakaran Panthoibi Mountain Kaibo Kapit Padra Tinarna Sapas Mandhose Badahari masih di nong tabi na kitang problem mo ita na kitang tingga ya baik bro kamay to
Baren công ngơi xin đo tung đi xin lấy mọi nơi dùng đơ lấy baren công ngơi lâu sinh mà lo cho đi mà năm mà con đi
Thadoi 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 Sena Pungdong Bom Mahaki Kangbu Housi Lengthok Biraksi Khundong Lansana Mahaki Esei gi maming Apiramde Lansana ge Mari Leinaba Mioy Amatang Inausing Purasom da Election Biro Lansana ge matang da Sem Saduna Leibiyo Lansana ki mathang da Sem Saduna Leibiyo Thongbang Tabam Chanu Lembi Tameng Khunjau Mahaki Esei gi maming Nungole Aikhoina Amok Amok Tauba Sida Thopiro Maramdi Ngasi Esi Program Aduki Mat Hello Ngasi Esi Jagoi Aduki Matik Yami Aduna Aikhoina Amok Koktor ko matam sida Thopiro Maramdi Koi Program Manage Taubuda Kitang Khudung Chadaba Mayuk Nagadaba Namara Moiraga Aikhoina Amok Kaubu sida Thokak Lengthok Piro Natrabadi Koi Mathangi Serial Number Lokot Jagini Karigumba Serial Number Mathangi Serial Number Lokot Kiba Targadi Angang Adu Angang PE Haina Kapel Akoi Adu Logjaroi Mamaida Thangda Jagani Housi Lengthok Biraksi Khundong Lansana Mahaki Esei maming Hapiramde
khundum lansana latre haina laujaraga hojik lengkok pirakse khongban tabam chanu lembi kameng khunjau mahaki isegi maming nungole nungole khongban tabam chanu lembi ki mathang da sem saduna leibiu khongban tabam Boris Noda Santipur mahaki isegi maming helicopter
Hello. Thagatsari. Kumatabam. Hello. Thagatsari. Kumatabam. Sanu lepi. Howsik lengthok rekse.